ꯌꯦꯡꯉꯣꯕ ꯁꯤ ꯉꯥ ꯃꯔꯨꯁꯦ ꯀꯌꯥꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯑꯩꯈꯣꯏ ꯄꯤꯌꯣꯔ ꯚꯦꯖ ꯉꯥꯛꯇ ꯆꯥꯔꯀꯥꯟꯗ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯂꯥꯛꯑꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯕꯣꯕꯣ ꯍꯣꯏꯗꯤ ꯆꯥꯗꯦ ꯑꯗꯨ ꯁꯤ ꯍꯣꯇꯦꯜꯁꯤꯗ ꯏꯂꯤꯁꯥ ꯐꯪꯉꯦꯅ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯑꯗꯣ ꯏꯂꯤꯁꯥꯗꯣ ꯄꯤꯁ ꯃꯔꯤꯗꯩ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯤꯈꯛ ꯂꯧꯔꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯦꯟꯖꯥꯡ ꯈꯔꯒ ꯂꯧꯔꯅꯤ ꯑꯁꯤꯗ ꯄ꯭ꯔꯁꯥꯟ ꯂꯩꯔꯦ ꯑꯗꯒꯤ ꯃꯃꯤ ꯂꯆꯦꯝꯕꯤ ꯄꯦꯄꯦꯝ ꯑꯗꯨꯒ ꯕꯣꯛ ꯂꯩꯔꯦ ꯕꯣꯛꯁꯦ ꯄꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯤꯒꯤ ꯃꯃꯥꯁꯦ ꯑꯥꯗ ꯂꯩ ꯃꯥꯗꯤ ꯉꯥ ꯅꯨꯡ ꯀꯩꯀꯥ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯎꯗ꯭ꯔꯦ ꯌꯥꯎꯐꯝ ꯃꯔꯛꯇ ꯐꯝꯕꯗ ꯑꯗꯩꯗꯤ ꯍꯦꯟꯖꯥꯡ ꯀꯩꯀꯥ ꯄꯨꯊꯣꯔꯀꯥꯟꯗ ꯆꯥꯕ ꯌꯥꯏꯅ ꯍꯥꯞꯄꯒꯦ ꯍꯧꯕ ꯃꯥꯜꯂꯦ ꯃꯣꯏ ꯆꯥꯛꯁꯦ ꯑꯗꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯄꯨꯊꯣꯔꯛꯑꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯏꯂꯤꯁꯥ ꯊꯣꯡꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯊꯥꯏꯅ ꯆꯥꯈ꯭ꯔꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤꯅ ꯃꯇꯟ ꯑꯗꯩ ꯁꯤꯅ ꯉꯥ ꯀꯩ ꯉꯥꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯅ ꯃꯣꯏꯒꯤ ꯁꯕꯖꯤ ꯁꯤꯅ ꯃꯣꯏ ꯆꯥꯛ ꯍꯧꯕ ꯃꯥꯜꯂꯦ ꯃꯣꯏ ꯑꯇꯩꯗꯤ ꯍꯧꯈ꯭ꯔꯦ ꯃꯃꯤ ꯍꯣꯏ ꯂꯣꯏ ꯍꯧꯈ꯭ꯔꯦ ꯕꯣꯛꯁꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯗꯤ ꯆꯥꯕ ꯏꯂꯤꯁꯥꯁꯦ ꯍꯥꯟꯅ ꯍꯧꯔꯒꯦ ꯅꯣꯏꯅꯤꯗꯤ ꯏꯂꯤꯁꯥꯗꯤ ꯆꯥꯗꯣꯏꯅꯤ ꯀꯩꯅꯣ ꯏꯂꯤꯁꯥ ꯍꯧꯕ꯭ꯔꯦ ꯌꯦꯡꯒꯦ ꯅꯣꯏ ꯁꯤ ꯃꯍꯥꯎ ꯌꯦꯡꯉꯣ ꯑꯗ ꯁꯤꯗꯩ ꯄꯤꯔꯛꯀꯦ 이리사 모이 이거는 뭐야? 마무리 잘 야와. 나 동자 호이가 당기 걔네 그 동자. 그러니까 이거 혼자. 아유 지금 기다려. Ngồi đây bạn. Ngang cái hậu của ta bên này. Ngang cái ghi chắc thì gọi cũng không để bay rồi cái đời. Cột rồi. Hỏi còn rất hỏi. Ngồi cái này. Nhâm mutton ni kaliza pangi mutton je plate amma den le ram do chawal hai idhar Dahan bisa juga. Dahan mutton ni kali jadi orang. Ha. Si tahu kalau apa? Cek. Lama tu. Lagi tu. Apa yang mutton ni? Tengah nonton deh. Tu. Rom nanti. Lepas ni masih lauro dua. Nonton tu sampai tak kedua. Nga cái mui thanh ngọc quay này hình dạng gì lấy làm được nó purple chưa biết mang đâu vậy Adam tiếng ngầu thì nga maru vậy không anh ra được maru này ăn nghe mà chạy mà tung nhau lần nữa đang chỗ ấy thì hậu dung đều là của ai cái apa West Bengal cái mọi người đi lấy bên đầu tiếp sĩ cái hotel gì chơi jam hậu ấy ngày xí thì mình ta chỉ được location giờ cái
ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯤ ꯇꯔꯦꯠꯅ ꯆꯥꯕꯗꯣ ꯑꯗꯩꯗ 1500 ꯈꯛ ꯇꯥꯏ ꯑꯗꯨꯒ ꯀꯩꯅꯣꯗ ꯏꯂꯤꯁꯥ ꯑꯃꯗ 160 120 ꯄꯤ ꯑꯗꯨꯒ ꯀꯩꯅꯣꯅ ꯃꯇꯟꯅ 220 ꯄꯤ ꯑꯗꯨꯒ ꯃꯍꯥꯎꯗꯤ ꯐꯖꯅ ꯂꯩ